ngasi phongkiba tungan Manipuri siphongsing amasung thokiba thawdo wathoksingdagi maroibi ipausing myamna thamjagi ahanbada relief camp da lairakhiba sahi ani tha tare khakta ngairibi nupi masa ama layingbagi sel laitabadagi sire Manipur da tholokhiba kanglu masilgi akan landa mayuma kei mai thadokibadagi lanjenarakuna moirangi thangjing sinam sanglenda hangba relief camp da lairakhiba sahi ani tha tare khakta ngairibi nupi masa ama jenims ta pukatuna layinglaklabasu hidak lainaba sel laitabadagi kan mangamdana laikhidrabi nupi masa asigi maming khongdram athoibi apoka ke hais abung kawi makhoi yumai thakibadagi turbung gobinpurdagi lanjelaktuna relief camp sida lairakhiban hari Thasigi kunga matwid nupi misasi sorhondo wai harapadagi moirangi si sida pukatuna lenki ado menamuk mapamadura layeng mada khudong sadabadagi numit adugi ayuk pung 13 tarakpada jenims ta pukalaktuna lekatna bu honarakud nongthil pung 3 tarakpada laikhidabani hari laikhidrabi nupi misasi aroiba mathau manga maki mamagi salan konjin part 1 mai lekai da puduna pangthokra hari maki mama mapani mukturbung kaithil dukan phamani ngara irang sina maram oiraduna yum yauna dukan yamna pulam sing mai thadokibadagi thawagi damak lanjelaktun relief camp da larakhibane khangaudana angang si masangam lakhidrabus khudakta asang masel putoktuna layengna bo hona bangam khidei haiden su paus tu spali makasa tharak poina to perform yum mai thadokibadagi lanjelaktuna lairakpana LIC gi premium thibangam dabadagi toksara gaikre hakthengna ba paudam susampurgi khunjama Handa tholang liba tamthiraba lanna sina Manipurgi miyam punamang akanana kuthongnariba phurup anigi mausagi punsida khwaidigi kanbese thingpirakpagi manungda chai yam silaktuna punsigi aroiba matam lakpada mateng khajitang oirabasu oinanabagi damak yaukhiba Life Insurance Corporation of India LICI gi akaknaba policy amada yauduna tungi punsida mateng oinagani sakasaruba manglan kaiduna kintarakpa yaure LIC gi policy amada yauduna unpham thokpa premium Hunjarakibadu yungkai tumnamai thadokibadagi lanjelakpana makha tana hunna ngamlaktaduna hana hunjakiba senpamsing adudagi pamtokpa cooperation gi senpamsing kapiraga handokpiro haiduna ayibase pisinare thawdo simak mayoknaraba susampurgi tuibong meitei lekaidagi masagi se kumpugumdoirum suraklaba ahlamana pausi isidhai hingnabagi lanpamda ahanbada hotel phamlami dukan su khonlami adubu matamgi matungina miyamgi thabak tharam kyada khunmarak pa horakpagi iroinana apikwa sub contract masa lauduna suragi hingnabagi pambai oirakibane adubu loishinba naiba miyoibigi punsinina aroiba matam yorakpat natraga phatanungda tholakpada mateng khradang oirabasu oinana ba haiduna tuibongi marbengda office leiba LIC Susampur branch ta policy amakak yawjarakibane policy esi sahi taraga mangagi policy ni tha ahum khudingi lupa lising ani ge sanga honmani sahi amada marirak thiriba premium gi senpam sina sahi taraga manga mapung phana thiraba matungda thijingi be senpam singa sigi sendoi amasum selepuna amu handorakpaga loinana premium thiba loiraba matungda lupa lakh amagi senpam phangadabani kariguma senpam asi phanglabadi laikhidaba thoklabasu lining lambial gi matungina pangthokpam thokpa laigi thoram sing pangthokpa phawbadadi Lehoriba imungi miyoisingda mateng oinanaba khandana warabasu wana yawjakibane adubu me ahungi nungthildagi horakhiba sathiraba kanglu masilgi lan adugi ninisanba me marida yungkai loinamak mai thadokibadagi Imphal lanjenarakibane lanjenaduna lairaglabani tha ahum khudingi thigadaba lupa lising anigi sangagi premium thibada kudong saraba mayuknarakpadagi ngasi Imphal gi khoyathungda leiba LICI gi head office da satuna makhatana premium asi thibangameroi mana ngasi phawra thijingiba senpamsing adu police asi gi tam sai taraga ma sudribu oiragasu handokpiro haina ayiba sirol pisilam haidi seoladu LIC gi official singna lakshin hobaga loinana police amagi matam suna thidringeda handokpa taraga senpam khara kakpham thu iharaki loinana thibangamlaroi handokpiro haibu wafamdadi ayaba pirak haidi Kunja alasina makatana hai hauju phawbada lupa lising humdra rongi sang thijingkre adubo cooperation gi oina kakpam thokpa khara kak horaga yamdrabda lupa lising humpu phawbudi phangani haina thajari haidi mak masa maksu April kungani panasip minister na Susampura laktuna jim ama sangagani thorangkiba thauramadu yawringeida thoram pangthokpam tamna nungna thajalakpa yawna irang thorakpadagi BP stroke toraktuna hijo hospital la yengbadagi hauji khara pharakpada ngairibani hainisu phongdorakhianisu pausta makatana supali Makasa tharak poina sanga express tige to pamaroiba pawkhrana santhadokpa satlubada numai kapsilakpadagi selakre
Fagaksaw ikai area singda kakiba sansing numaina kaptuna suwalakiba madi kharana halakidaba laikraba matungna ngasina san thadokba satluba ama numaina kapsilakpadagi selakre numai kapsilakpadagi thawdo adu ngase ayuk pung 9:30 tabada Bisnupur district ki manungsanba Fagaksaw ikai awang lakai madi singkham haikul manakta thokibani hanadagi hauna san thadok thajin tawba mafam amada san thadokba satluba miwe amada Kuki militeni haina singnaba sing noi kapsilakpadagi miwedu thawai hingnaba selakre hairi amaromda turbung mamang lekai amadi maning lekai danga sinumidang pung 3:50 tabadagi kuki singna noi kapa horakre hairi mafam madudagi local volunteers singna pirako pawgi matung ina numit tasilakpada 9 Assam Rifles ki makedigi siren khongduna hana satlaba matung numidang pung 3:50 tabada nomai round mangarom kapsilakpa horakibani hairi atop paw mana kukila lawusing kablakpa pokai haudaba local med bomani common regiment CRPF BSF amadi Manipur police ki apunmati mamana tungan maphamani da asu angam yauduna pokayan khre moirang police station ki manungsan ma tera khongsang bi maningda ngarang kuki militant singna local volunteers sing attack sa tharakpada kablakiba pokai haudaba local med bom mama Lightel lakol da thengnabadagi common regiment gi bomb expert laktuna lokhotlaba matung sapagataba mafam yengduna ngasi nungthil pung 2:45 tabada pokhoyan khip turbung sabalekai mamangda mafam adu ngak sienduna leiba central paramilitary force ngmadi Manipur police ki BD personal singi apunma kangbo mana thi humgi thabak sa tabada pokhai driba bom amma thengnabadagi warepam lokol gi ingkhol ngasi nungthil pung 2:40 tabada pokhoyan khenisu pawsin makhatana phongdorakli makasa tharak poina to papaw mana Kuki ama police custody da sikhibada Advertisement matena meitei na hatpani haina lanna sandokle Manipur thoklibi irang asida social media aranbu wapum ka sandoktuna kanagu makarana thokliba pamdaba thawdoksing asi makhasa thanaba thawong leptana sathari Andhra Pradesh ki police custody da Kuki kangluki mi ama custody da gi nantoknaba honabada awang building da gi song thabada masa matumda sijakhiba dubu meitei na hatpani haina hokiba Lok Sabha Mikhal BJP gi outer parliamentary constituency da BJP gi mirep oikiba HS Benjamin Matena ma ki Twitter lanna sandokre HS Benjamin Matena ma ki Twitter da phongdo puwa phamda Emmanuel Mar Kuki zo kawbunupa ama train da thasigi taraga manga digi silsar digi irana kulam tamna satpada meitei singna Andhra Pradesh da hatpikre laikhidraba atuna ma ki loina video aroibuina phongdo amba matungina ma asi meitei singna koshinduna thamle haina phongdo lam khari Benjamin Matena Twitter da phungdo ki buwa phamdu national media gi journalist khardasu tiktok ki amaramda Benjamin Matesi aranba madi sasinaba paw sandokpuda maming leraba misa amane magna aranba madi sasinaba paw ka sandoktu na maitei community bulan ohanana ba sinba misa amane haina magna phungdo ki buwa phamasum di Hindu pauksina misi edu gi matangda pipa report cutting ama uladuna asawu phungdokli di Hindu na pipa report ki matungina Emmanuel Marsi masa matumda police custody digi nantoknaba honabada awang mafam amadigi songthabada sikhibana hari misi asiga mari lainer Andhra Pradesh sarkarna police station adu duty tapa police personnel ahum mathau ningthi jana tawdabagi dama suspend tawkre personnel mangana vacancy reserve oina thamkre hari Emmanuel Marsi Assam digi irana kulam tam train satpada train manungda mawong sadaba yamna wakhal tadaba thawong kya satharaki hari magna train manungda tongminariba passenger singda khanaba hawdagi passenger singna complaint tawduna police tak sinakhibani makpu Andhra Pradesh ki Venkatachala Satram police station puduna wong pohongwada wakhal leitadabadagi thawong u phangki makpu custody da thamlaba matungda magna ahingda custody dagi nanthoknaba honabada Vidya Palegi manakta leiba awangba yumthak amadagi tabada laikhidabani hairena su pawsida su makatana su palakli Makasa tharak poina to papaw Manipur gi governor tongan section gi mising unakre Central Agricultural University CAU gi by Chancellor Dr. Anupam Mishra ngasi Manipur gi governor Anisha Uikega Rajbon unakre amasum housing state asida thoklib irang asina maram moiraga university asigi mairoi singda mayukna haliba Khudong sadaba singa madi oiriba law and order gi fibam mara asida university asina karamna mathau tawri haibadu pawdongkre governor gi makedigi educational institutions ngak sienba amasum classing ayat apan yaudana tawu yana thabak lokhatkani haina thajaba piki Kendra Vidyalaya Teachers Akampat Imphal East ki Dr.
ꯍꯔꯤꯌꯣꯝꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯒꯣꯕꯔꯅꯔ ꯎꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯕꯤꯗ꯭ꯌꯥꯂꯌꯥ ꯑꯁꯤ ꯀꯔꯝꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯄꯥꯎꯗꯝꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯑꯣꯖꯥꯁꯤꯡꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯔꯛ ꯑꯁꯤꯗ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯄꯥꯎꯗꯝꯈꯤ ꯒꯣꯕꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤ ꯑꯃꯔꯣꯝꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯃꯥꯏꯅꯔꯁꯤꯡꯒꯤ ꯄꯦꯔꯦꯟꯁꯀ ꯂꯣꯏꯅꯅ ꯄꯥꯁꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯑꯦꯛꯁ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯦ.ꯀꯦ. ꯃꯤꯔꯥꯕꯥꯏꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯕꯔꯅꯔ ꯑꯅꯤꯁ꯭ꯌꯥ ꯎꯏꯀꯦꯒ ꯎꯅꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏꯗ ꯒꯣꯕꯔꯅꯔꯅ ꯍꯪꯈꯤ ꯑꯃꯁꯨꯡ ꯃꯥꯏꯅꯔ ꯑꯅꯤ ꯃꯥꯡꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯒꯣꯕꯔꯅꯔꯅ ꯅꯨꯡꯉꯥꯏꯇꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯥꯡꯈꯤꯕꯁꯤꯡ ꯐꯪꯅꯕ ꯊꯤꯕꯗ ꯃꯍꯥꯛꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯝꯐꯥꯜꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯏꯆꯥꯎ ꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯌꯥꯏꯃꯔꯞ ꯑꯣꯏꯅ ꯀꯟꯅ ꯆꯨꯈꯤꯕ ꯅꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯁꯤꯇꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯏꯆꯥꯎ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯅꯣꯡ ꯆꯨꯕꯒ ꯑꯁꯨꯝꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯏꯆꯥꯎ ꯊꯣꯛꯄ ꯑꯁꯤꯗ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝꯅ ꯆꯥꯎꯅ ꯐꯦꯜ ꯑꯣꯏꯕꯒꯤ ꯃꯃꯤ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯤ ꯉꯁꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2:30 ꯇꯥꯕꯗꯒꯤ ꯍꯧꯔꯒ ꯅꯣꯡꯉꯥꯜꯂꯛꯄ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯈꯛ ꯆꯨꯈꯤꯕ ꯅꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯁꯤꯇꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯩꯔꯛ ꯈꯨꯜꯂꯛ ꯗꯨꯀꯥꯟ ꯑꯃꯗꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯅꯆꯤꯡꯕ ꯐꯥꯎꯕ ꯏꯁꯤꯡ ꯊꯨꯝꯂꯛꯈꯤ ꯏꯝꯐꯥꯜꯒꯤ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜꯒꯤ ꯑꯦꯔꯤꯌꯥ ꯌꯥꯎꯅ ꯎꯔꯤꯄꯣꯛ ꯁꯒꯣꯜꯕꯟ ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯥꯝꯊꯣꯡ ꯌꯥꯏꯁ꯭ꯀꯨꯜ ꯋꯥꯡꯈꯩ ꯑꯁꯤꯅꯆꯤꯡꯕ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯏꯆꯥꯎ ꯑꯗꯨ ꯃꯥꯌꯣꯛꯅꯈꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯁꯤꯡ ꯏꯁꯤꯡ ꯊꯨꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯤꯡꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯄꯗ ꯏꯁꯤꯡ ꯀꯨꯝꯗꯨꯅ ꯆꯠꯅꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯊꯦꯡꯅꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯏꯁꯤꯡ ꯆꯪꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯈꯤ ꯄꯣꯛꯅꯐꯝꯗ ꯈꯣꯏꯔꯝꯕꯜ ꯕꯖꯥꯔꯗ ꯐꯥꯔꯃꯥꯁꯤ ꯐꯝꯕ ꯑꯃꯅ ꯍꯥꯏ ꯉꯔꯥꯡ ꯑꯁꯤ ꯃꯥꯒꯤ ꯐꯥꯔꯃꯥꯁꯤꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯥꯎꯅ ꯑꯇꯩ ꯄꯣꯠꯂꯝ ꯈꯔꯁꯨ ꯂꯥꯛꯄꯅꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯂꯛꯀꯅꯤ ꯈꯜꯂꯨꯗꯕ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯥꯛꯄꯗꯁꯨ ꯈꯔ ꯊꯦꯡꯈꯤꯕ ꯃꯔꯝꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯒ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯐ꯭ꯂꯣꯔꯗ ꯑꯗꯨꯃꯛ ꯊꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯆꯨꯈꯤꯕ ꯅꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯂꯨꯕꯗ ꯏꯁꯤꯡ ꯆꯪꯗꯨꯅ ꯊꯨꯝꯖꯤꯜꯂꯝꯕ ꯊꯦꯡꯅꯔꯛꯄꯅꯤ ꯃꯁꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇ ꯅꯠꯇꯅ ꯑꯇꯩ ꯄꯣꯠꯂꯝ ꯈꯔꯁꯨ ꯃꯥꯡꯂꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯗ꯭ꯔꯦꯅꯦꯖꯁꯤꯡ ꯑꯁꯤ ꯐꯦꯜ ꯑꯣꯏꯔꯦ ꯐꯠꯇ ꯍꯥꯎꯊꯤꯅ ꯐꯨꯟꯖꯤꯟꯗꯨꯅ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯆꯦꯟꯕ ꯉꯝꯗꯕꯅ ꯅꯣꯡ ꯈꯖꯤꯛꯇꯪ ꯆꯨꯕꯗ ꯗꯨꯀꯥꯟꯁꯤꯡ ꯏꯁꯤꯡ ꯆꯪꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯥꯌꯣꯛꯅꯕ ꯂꯩꯔꯤꯕꯅꯤ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯃꯅꯨꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯐꯦꯜ ꯑꯣꯏꯕ ꯎꯏ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯒꯚꯔꯟꯃꯦꯟꯠ ꯈꯛꯇꯗ ꯇꯥꯏꯅꯕꯁꯨ ꯂꯥꯟꯒꯅꯤ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯁꯨ ꯋꯥꯈꯜ ꯇꯥꯕ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯗ꯭ꯔꯦꯟ ꯏꯔꯝ ꯅꯂꯥꯁꯤꯡꯅ ꯐꯠꯇ ꯍꯥꯎꯊꯤ ꯃꯔꯨꯑꯣꯏꯅ ꯁꯣꯂꯤꯗ ꯋꯦꯁꯁꯤꯡ ꯊꯥꯗꯕꯒꯤ ꯊꯕꯛꯁꯦ ꯊꯤꯡꯕ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯇꯝ ꯑꯃ ꯄꯥꯛ ꯆꯥꯎꯅ ꯂꯩꯔꯝꯕ ꯏꯔꯝ ꯅꯂꯥꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯈꯣꯡꯅ ꯀꯥꯟꯕ ꯌꯥꯔꯦ ꯏꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯀꯥꯟꯅꯕ ꯌꯦꯡꯗꯨꯅ ꯏꯔꯝ ꯅꯂꯥꯗ ꯂꯝ ꯈꯣꯞꯆꯤꯟꯕ ꯐꯨꯟꯖꯤꯟꯅꯕ ꯑꯃꯗꯤ ꯗꯨꯀꯥꯟꯅꯆꯤꯡꯕ ꯁꯥꯖꯤꯟꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯈꯥꯗ ꯁꯣꯂꯤꯗ ꯋꯦꯁ ꯈꯣꯝꯒꯠꯂꯤꯕ ꯑꯁꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯅ ꯄꯤꯍꯟꯒꯗꯕꯅꯤ ꯃꯁꯤꯗ ꯄꯤꯗꯕ ꯌꯨꯝꯊꯣꯡꯁꯤꯡ ꯑꯗꯨ ꯐꯥꯏꯟ ꯐꯥꯎꯕ ꯂꯧꯅꯕ ꯅꯤꯌꯝ ꯀꯥꯡꯂꯣꯟ ꯑꯃ ꯁꯦꯝꯕ ꯇꯉꯥꯏꯐꯗ꯭ꯔꯦ ꯈꯜꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯗꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯊꯑꯣꯏꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯄꯨꯊꯣꯛꯄ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ MIYC ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯊ ꯁꯦꯟꯇꯔꯅ ꯐꯣꯡꯗꯣꯔꯛꯂꯤ MIYCꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯄꯨꯊꯣꯛꯂꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯩꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟ ꯑꯁꯤꯕꯨ ꯅꯥꯊꯩꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯩꯇꯩꯁꯤꯡꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦ ꯇꯥꯊꯤ ꯇꯧꯕ ꯑꯣꯏꯅ ꯇꯧꯕꯤꯔꯦ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯝꯃꯨꯅꯤꯇꯤꯗ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤ ꯃꯥꯂꯦꯝꯒꯤ ꯃꯨꯛꯅꯕ ꯂꯥꯟ ꯈꯨꯗꯤꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯃꯁꯛꯅꯤ ꯑꯁꯤꯒꯨꯝꯕ ꯂꯥꯟꯐꯝꯁꯤꯡꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯔꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯍꯧ ꯑꯁꯤ ꯃꯥꯏꯀꯩ ꯂꯥꯟꯅ ꯆꯠꯈꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯍꯧꯗ ꯌꯥꯎꯕꯤꯔꯛꯀꯗꯕ ꯃꯤꯒꯤ ꯃꯁꯤꯡꯁꯨ ꯍꯟꯊꯔꯛꯀꯅꯤ ꯃꯤ ꯑꯃꯈꯛꯅ ꯂꯥꯜꯂꯨꯔꯒ ꯏꯃꯨꯡ ꯑꯗꯨꯒꯤ ꯌꯨꯝ ꯀꯩ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯗꯨꯅ ꯊꯨꯗꯦꯛꯄꯤꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯃꯁꯤꯗꯤ ꯏꯟꯗꯤꯌꯥꯅ ꯁꯤꯟꯕ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯊꯧꯁꯤꯜ ꯑꯗꯨꯅꯤ ꯍꯧꯈꯤꯕ ꯃꯦ 3 ꯑꯃꯁꯨꯡ 4ꯗ ꯃꯩꯇꯩ ꯅꯨꯄꯤ ꯁꯅꯤꯒꯤ ꯃꯊꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗꯁꯨ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯄ ꯇꯧꯗ꯭ꯔꯤ ꯍꯥꯏꯔꯤ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯗꯤ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏ ꯈꯨꯟꯅꯥꯏꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯗꯗꯤ ꯍꯤꯡꯅ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯂꯧꯅꯩ
viral video siga mari lainaba mising fagatnabagidamagta India amasung Manipur yamlaba security force na lanna amagum laikai kulda sangduna thi humagi thabak sathari adubu July 3 dagi mangki hairiba mahiroi hizam luwangbi amasung phizam hemjit pudi thinaba sapsaba thabak lokhat laitri haukiba memory de thokiba thawdok amagi video bu matam kuina losinduna thamluraga India gi parliament mi phamgadaba nomu walingai ra puthorakhiba si thawoina sinlang political gi asoba kujul thoramani thawdo asibu prime minister na India da amukta thokriba thawdo amagumna ngang sakliba si Manipur Kuki militant singna sathariba terrorism amadi genocide ki thabak thoram singa si kopsindana bonabani second kungataruk sangba viral video amas prime minister gi second kuntra gataruk sangba wangang sina Manipur miyambu pangthaba amadi lana puba tahongum sairi hawkiba english singaniga ani thokiba Gujarat Rayota nupi kya phi thongdana lamjau surokta kuipu puduna khonggoina khibamadi ikai khumnuba mangan khibada India gi karamba lusingbusing amadi Bollywood ki actor singna karamba awaba phongdokiba lebagi masidana tana tha asigi hawkiba taraga mapanda West Bengal gi Malda nupi ani bu phi thongdana khonggoina duna tamthina otpi nebi khibadadi Prime Minister Narendra Modi na wa maset amata phongdokta basikari no Manipur gi viral video si sejina duna Kuki singi tongan administration pi basi maram sai haiba yanaba India gi miyam amadi Malem gi miyam bu misang khomgi thapak sathadi Kuki singi tongan administration pi bigi wapam masi hawkiba English singaniga kungani thogi June kunga mangada New Delhi gi hotel Asoka da fangkiba India lenga amasung Kuki lalawbu singi miyamna tongan malenga pi bada yanaba laikre habisi media da phongdokna khiba laikre hawlik sathariba lana sida government sina apanana meitei singbu khutpun sinbiri Indian security force na namthabiri predator singbu farga maral kya pisinduna jail thanjanbiri wangang lugami kya buna aki ekang bibiri singdana Kuki sina national highway thingduna highway politics tawri curfew manungda Kuki sina government ki mayukta phone rally satpa yahali Indian security force na manaraga meitei singda landabagi pauleptana tari sathariba lana sigi manungda fakhi punkhiba awa ana tariba punamak laiba myam gi thamakni makoi awaba singna myam puna saruk yamina duna thengnamina si habu wapam su MIY sigi sur asida thamakli adu hausi kuina di myam pau si matang ase sinjarage mas myam puna no update ngamina se